Ngasi February gitang mapan English ni kun gamanga magagi kun taruk Fairil gitaraga ni thoy ni pan manong mai jing na lakpada yai hen ba brahmagi wang paukhung gi thauram na khwai punmu po ahan bada taram na ukseri mahusa gung ngasasu hang kare pangjai ngasigi wahang lakutseri ngasigi ahan boina thangat pide ibu wahang ngase Jos RW Kurumjeri Ojagi mari leina basang amadi ojabu thagatsari aikoi gi maikei dagi su Jos thagatsaba pungtoksari takpiu kari karbu wapam oja hangjikhiba wahangi paukum phajana pibirakbagi damak thagatsari Oja Lakshmi Puja de yauba God Sapu se loiraba matungda adumak thamjaba yabra aduga Lakshmi Narayan Puja latphamda Saraswati Kuber amadi Ganesh punna thamaga imungda puja taujai adubu Ganesh ti mapanda thamgadabani hainai aina imungda latsabase karisu kaidabara oja amukta haibirau Jos takpirakli ba wapam masi hoy aikoina amakhangde God puja matangbu lingkat piragadi God ase lengdana thambagi di kaidaba adubu God se magi niyom sumna God puja haibadu tauragadi haibadi ahan bada marjon habadi mapamdu sengdokba New mantra ga iroinana magi mardron gi mantra tongan belaire tai narak pada ghatasthapanam haidana gotu lingkat bagi new mantra kaya galoinna aldagi pancha devta puja haidana sumuidana asumba niyom da lingkat luba ghatasthapan oiragadi puja loiraba matungda khurum jaraga god aduda lengshin birami deva devi singado magi swadham leibam da lengbi kro haidana madu koina bisarjana tawgani natragadi god adu puja lingkhaluraga kaururiba laising adu phajillaga thambagi dos lei dos haibabu imungduda na mahasuba phattaba phol mayam leire aduna aikoina magi masek mangan magun punamak adu di pibiu haigatabu aduga lai du de khoina pharga thambe yade thadokhi gadabani madi ai khaktagi nate jagat brahmand sigini mapung kuding madi sin batung na sat kidoini aduda aina mabu bisarjana tawba haidana thadokhi ba haiba niyom du tawdana phajilga thamgadi ishor du di phabanga moi adubu ishor duna aingonda oina dandi pigadoini aduna akoina niyom yaudana pangtaw tawba God mayam su tawnai haidana God ama hek thamjaraga aduda khurumjabagi wadu oragadi todongna bera leitre haibatai aduga niyom sumna magi ghatasthapanam haiba niyom du tawruragadi madu puja loiraba khurumjaraba matungda isoradu thadokhigadabani Masih nahan Ramayan gi wari liba matang dasu sarau pamadi panjakrabani kudam moina hairabada Hanumana Langkada adagi tongan ba mapam singda gatastapan lingkal Brahman sing aduna Hanumana bikar ulaga magi akiba pangbarup da sauk tolong pamatamda Brahman sing aduna atay mak pubangam drabasu God chapu huma magasen gre dana hairibado Mana kaujeru di ba phajilami ba lai sing ado thaduk amaga sin ki bagi wani ai shira basu lai du de pharoi do bani hai bagi baba du dani aduna wapam si thamjage aduga tai narak pada imungda deva devi tai mayam ma punna thamaga imungda puja taujai hairiba Ganesh mapanda thamba hairiba wapam singa sisu Thoidona maru oide na khanjai aibadi sadaro loina koina nungsi jabagi pam jabagi aigi pungning singsinjana bagi oina isor gi tongan ba picture murti ma adum thammaga
ꯃꯐꯝꯗꯨꯗ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯇꯅ ꯄꯨꯖꯥ ꯀꯠꯆꯕ ꯑꯗꯨꯗꯤ ꯑꯔꯥꯏꯕꯅꯤ ꯍꯥꯏꯕ ꯇꯥꯏ ꯃꯥꯏꯅꯔ ꯑꯣꯏꯅ ꯂꯩꯒꯅꯤ ꯑꯗꯨꯗꯤ ꯂꯩꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯩꯇ꯭ꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯗꯨꯗ ꯏꯁꯣꯔ ꯂꯦꯡꯁꯤꯜꯂꯒ ꯂꯩꯔꯣꯏ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯆꯤꯡꯁꯤꯟꯅꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯅꯤꯡꯖꯔꯤꯕꯗꯨ ꯃꯥꯒꯤ ꯁꯛꯇꯝꯗꯨ ꯃꯤꯠꯃꯥꯡꯁꯤꯗ ꯌꯦꯡꯖꯔꯒ ꯎꯖꯔꯒ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯊꯝꯐꯝ ꯑꯗꯣ ꯏꯁꯣꯔ ꯃꯉꯣꯟꯗ ꯊꯝꯖꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯨꯔꯇꯤꯃꯥ ꯑꯃ ꯄꯤꯛꯆꯔ ꯑꯃ ꯑꯩꯈꯣꯏꯅ ꯄꯨꯖꯥ ꯀꯠꯂꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯄ꯭ꯔꯥꯟ ꯄ꯭ꯔꯇꯤꯁꯊꯥ ꯍꯥꯏꯗꯅ ꯊꯋꯥꯏ ꯍꯥꯞꯄ ꯂꯥꯏꯗꯨꯒꯤ ꯃꯁꯥꯗ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯗ ꯊꯋꯥꯏ ꯄꯥꯜꯂꯤꯕ ꯑꯁꯤꯒꯨꯝꯅ ꯃꯥꯒꯤꯁꯨ ꯍꯛꯆꯥꯡ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯃꯊꯧ ꯃꯤꯠꯀꯤ ꯃꯊꯧ ꯅꯥꯒꯤ ꯃꯊꯧ ꯅꯥꯇꯣꯟꯒꯤ ꯃꯊꯧ ꯆꯤꯟꯒꯤ ꯃꯊꯧ ꯍꯥꯏꯗꯅ ꯍꯛꯆꯥꯡ ꯀꯌꯥ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯃꯊꯧ ꯇꯧꯅꯅꯕ ꯃꯥꯒꯤ ꯄꯨꯖꯥ ꯅꯤꯌꯣꯝ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝꯗꯨ ꯇꯧꯗꯅ ꯆꯨꯝꯅ ꯐꯣꯇꯣꯗꯨꯃ ꯄꯤꯛꯆꯔꯗꯨꯃ ꯊꯝꯃꯒ ꯂꯥꯠꯆꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯗꯨꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯦ ꯍꯥꯏꯅ ꯊꯝꯖꯒꯦ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯄ꯭ꯔꯥꯟ ꯄ꯭ꯔꯇꯤꯁꯊꯥꯗꯨ ꯇꯧꯔꯒ ꯊꯋꯥꯏ ꯍꯥꯞꯄꯒ ꯂꯥꯠꯄ ꯂꯥꯏ ꯑꯣꯏꯔꯒꯗꯤ ꯑꯩ ꯏꯔꯨ ꯃꯥꯏꯊꯖꯗꯅ ꯑꯃꯗꯤ ꯍꯛꯆꯥꯡ ꯑꯪꯒꯟꯌꯥꯁ ꯀꯔꯅ꯭ꯌꯥꯁ ꯍꯥꯏꯗꯅ ꯑꯩ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯑꯒ ꯆꯨꯝꯅ ꯄꯨꯖꯥ ꯇꯧꯗꯅ ꯑꯩꯅ ꯁꯝꯁꯥ ꯄꯨꯖꯥ ꯐꯤꯁꯦꯡ ꯁꯦꯠꯇꯅ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯗꯒꯤ ꯃꯉꯣꯟꯗ ꯅꯤꯇꯤꯒꯤ ꯂꯥꯏꯗꯨ ꯏꯔꯨꯖꯕꯒꯤ ꯃꯟꯇ꯭ꯔ ꯀꯠꯀꯅꯤ ꯏꯁꯤꯡ ꯀꯠꯄꯒꯤ ꯃꯟꯇ꯭ꯔ ꯀꯠꯀꯅꯤ ꯂꯥꯏꯗꯨꯗ ꯃꯥꯒꯤ ꯅꯤꯇꯤ ꯁꯦꯕꯥ ꯇꯧꯕꯒꯤ ꯅꯤꯌꯣꯝ ꯁꯣꯔꯁꯣ ꯄꯁꯥꯔ ꯄꯨꯖꯥ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯅꯤꯌꯣꯝꯗꯨ ꯇꯧꯔꯒ ꯏꯁꯣꯔꯁꯤ ꯂꯥꯠꯀꯗꯧꯕꯅꯤ ꯑꯗꯨꯅ ꯑꯗꯨ ꯇꯧꯗꯅ ꯆꯨꯝꯅ ꯑꯩꯒꯤ ꯚꯥꯕꯤꯅ ꯄꯨꯛꯅꯤꯡꯗ ꯏꯁꯣꯔ ꯃꯥꯒꯤ ꯁꯛꯇꯝꯗꯨ ꯚꯥꯞꯅ ꯂꯤꯡꯈꯠꯄꯗꯒꯤꯗꯤ ꯃꯨꯔꯇꯤ ꯃꯥꯗꯨ ꯃꯃꯥꯡꯗ ꯊꯝꯖꯔꯒ ꯂꯤꯡꯈꯠꯆꯕꯒꯤ ꯚꯥꯞ ꯑꯣꯏꯅ ꯊꯝꯕꯅꯤꯅ ꯀꯥꯏꯗꯦ ꯍꯥꯏꯖꯒꯦ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯊꯝꯃꯝꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯟ ꯄ꯭ꯔꯇꯤꯁꯊꯥꯅꯆꯤꯡꯕ ꯃꯥꯒꯤ ꯊꯋꯥꯏ ꯍꯥꯞꯄꯒ ꯀꯠꯄ ꯄꯨꯖꯥ ꯑꯣꯏꯔꯒꯗꯤ ꯏꯃꯨꯡꯗ ꯁꯨꯛꯌꯥꯃꯛ ꯌꯥꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯌꯨꯝ ꯀꯣꯜꯂꯤꯕ ꯏꯁꯣꯔꯗꯣ ꯍꯥꯏꯕꯗꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯊꯧꯅ ꯑꯇꯣꯞꯄ ꯗꯦꯕꯥ ꯗꯦꯕꯤ ꯑꯃꯠꯇ ꯏꯃꯨꯡ ꯃꯅꯨꯡꯗꯨꯗ ꯄꯨꯖꯥ ꯊꯝꯒꯅꯨ ꯌꯨꯝꯁꯤꯗꯤ ꯑꯩꯒꯤꯅꯤ ꯑꯩꯅ ꯀꯣꯟꯒꯗꯕ ꯌꯨꯝꯅꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯗꯦꯕꯥ ꯗꯦꯕꯤ ꯑꯃꯠꯇ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯝꯒꯅꯨ ꯍꯥꯏꯕꯁꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯋꯥꯐꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯖꯣꯁꯀꯤ ꯄꯥꯎꯈꯨꯝ ꯁꯨꯝ ꯑꯣꯏꯅ ꯄꯤꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯁꯤꯒꯤ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯃꯦꯔꯤꯅꯥ ꯄꯨꯌꯥꯝ ꯇꯥꯛꯄꯤꯌꯨ ꯃꯦꯔꯤꯅꯥ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯒꯤ ꯑꯕꯨ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯃꯦꯔꯤꯅꯥ ꯄꯨꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯨꯔꯨꯝꯕ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯥꯒꯠꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯦꯔꯤꯅꯥꯅ ꯇꯥꯛꯄꯤꯔꯛꯏꯕꯁꯤ ꯃꯥꯂꯥ ꯑꯃꯗꯤ ꯀꯔꯄꯨꯔꯒꯤ ꯃꯔꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯔꯛꯄꯒꯤꯗꯃꯛ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯩꯒꯤ ꯑꯕꯨ ꯊꯥꯒꯠꯆꯔꯤ ꯃꯦꯔꯤꯅꯥ ꯍꯣꯏ ꯍꯪꯕꯤꯔꯛꯈꯤꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯨꯕ ꯑꯃꯗꯤ ꯁꯥꯁꯇ꯭ꯔꯅ ꯑꯈꯪ ꯑꯍꯩ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄ ꯃꯣꯠ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯆꯕꯗ ꯅꯨꯡꯉꯥꯏꯕꯤ ꯍꯥꯏꯗꯅ ꯊꯥꯒꯠꯄꯤꯔꯛꯄ ꯃꯁꯤꯒꯤꯗꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯃꯅꯤ ꯃꯥꯏꯕꯝ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯖꯥ ꯈꯪꯖꯅꯤꯡꯕ ꯋꯥꯐꯝ ꯈꯔꯗꯪ ꯂꯨꯍꯣꯡꯕꯒꯤ ꯖꯇ꯭ꯔꯥ ꯆꯦꯡ ꯍꯩꯕ ꯉꯥ ꯊꯥꯕ ꯐꯤꯉꯥꯔꯨꯛꯇ ꯌꯥꯎꯔꯤꯕ ꯑꯄꯣꯛꯄ ꯂꯝꯂꯥꯏꯒꯤ ꯄꯣꯠ ꯀꯥꯏꯊꯣꯛꯄ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯃꯥꯌꯣꯟꯅ ꯀꯔꯣꯝ ꯑꯣꯜꯂꯒ ꯀꯔꯝꯕ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯒꯅꯤ ꯅꯍꯥ ꯑꯌꯥꯝꯕꯅ ꯇꯧꯕꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥ ꯑꯍꯟꯁꯤꯡꯅ ꯇꯧꯕꯅ ꯐꯕ꯭ꯔꯥ ꯑꯩꯒꯤ ꯑꯕꯨ ꯑꯃꯨꯛꯀꯁꯨ ꯈꯨꯔꯨꯝꯖꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯃꯅꯤ ꯃꯥꯏꯕꯝ ꯄꯨꯈꯠꯄꯤꯔꯛꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯣꯏ
ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯒꯗꯤ ꯊꯣꯏꯗꯣꯛꯅꯗꯤ ꯃꯔꯤ ꯂꯩꯅꯗꯦ ꯑꯗꯨꯕꯨ ꯇꯥꯛꯄꯤꯔꯛꯑꯕꯅꯤꯅ ꯆꯥꯎꯔꯥꯛꯄ ꯑꯃꯇꯪ ꯊꯝꯖꯒꯦ ꯖꯇ꯭ꯔꯥꯒꯤ ꯆꯦꯡ ꯍꯩꯕ ꯍꯥꯏꯔꯤꯕꯁꯤ ꯆꯦꯡ ꯍꯩꯕ ꯖꯤꯕ ꯍꯤꯡꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯆꯤꯟꯖꯥꯛ ꯑꯃꯅꯤ ꯑꯃꯗꯤ ꯋꯥꯠꯇ ꯄꯥꯗꯕ ꯃꯪꯒꯣꯜ ꯕꯁꯇꯨꯗꯨ ꯃꯗꯨꯕꯨꯅꯤ ꯑꯗꯨꯒ ꯉꯥ ꯊꯥꯕꯒꯤ ꯃꯇꯥꯡ ꯍꯥꯏꯕꯁꯤꯗꯁꯨ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝ ꯑꯃꯒ ꯑꯃꯒꯒꯤ ꯈꯦꯟꯅꯕ ꯃꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨ ꯃꯥꯒꯤ ꯆꯠꯅꯕꯤ ꯁ꯭ꯋꯚꯥꯕꯇ ꯆꯦꯡ ꯍꯩꯕ ꯍꯥꯏꯔꯤꯕꯁꯤꯅ ꯍꯧꯖꯤꯛ ꯃꯊꯛꯇ ꯊꯝꯖꯈꯤꯕꯗꯨꯅꯤ ꯃꯉꯣꯟꯗ ꯋꯥꯠꯇ ꯄꯥꯗꯕ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯒ ꯉꯥ ꯊꯥꯕ ꯍꯥꯏꯔꯤꯕꯁꯤꯅ ꯑꯃꯨꯛ ꯃꯁꯤꯁꯨ ꯉꯥ ꯑꯁꯤ ꯃꯁꯤꯅ ꯐꯥꯔꯒ ꯁꯤꯔꯒꯗꯧꯕꯗꯨ ꯁꯤꯍꯟꯗꯅ ꯃꯥꯒꯤꯁꯨ ꯃꯆꯥ ꯙꯥꯔ ꯅꯧꯗꯥ ꯁꯟꯗꯣꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ ꯑꯗꯨꯒꯨꯝꯅ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯁꯨ ꯑꯐꯕ ꯃꯪꯒꯣꯜ ꯑꯣꯏꯍꯟꯕꯒꯤ ꯚꯥꯞ ꯑꯗꯨꯗ ꯊꯥꯕꯅꯤ ꯀꯅꯥꯒꯨꯝꯕꯅ ꯉꯥ ꯊꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯃꯨꯛ ꯇꯧꯅꯗꯦ ꯑꯗꯨꯒ ꯕ꯭ꯔꯥꯍꯃꯟꯁꯤꯡꯒꯤ ꯑꯣꯏꯅ ꯉꯥ ꯊꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯗꯦ ꯑꯇꯧꯕꯁꯤꯡꯒꯤꯁꯨ ꯉꯥꯗꯨ ꯆꯥꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯠꯄꯒꯤ ꯋꯥ ꯅꯠꯇꯦ ꯃꯗꯨꯅ ꯅꯈꯣꯏꯁꯨ ꯍꯤꯡꯉꯒ ꯑꯆꯪꯕ ꯑꯣꯏꯅ ꯆꯠꯈ꯭ꯔꯣ ꯅꯈꯣꯏꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯂꯩꯍꯧꯔꯤꯕ ꯕꯣꯔ ꯀꯩꯅꯥ ꯑꯅꯤ ꯑꯃꯗꯤ ꯏꯃꯨꯡ ꯑꯅꯤꯗꯁꯨ ꯑꯐꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗꯣ ꯅꯈꯣꯏꯅ ꯅꯤꯡꯇꯝꯕꯒꯨꯝ ꯃꯈꯣꯏꯁꯨ ꯅꯤꯡꯇꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯅꯕꯒꯤ ꯚꯥꯞ ꯑꯗꯨꯗ ꯀꯠꯆꯕꯅꯤ ꯍꯥꯏꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯣꯠ ꯊꯝꯕꯤ ꯑꯗꯨꯒ ꯐꯤꯉꯥꯔꯨꯛꯇ ꯌꯥꯎꯔꯤꯕ ꯑꯄꯣꯛꯄ ꯂꯝꯂꯥꯏ ꯄꯣꯠ ꯀꯥꯏꯊꯣꯛꯄꯒꯤ ꯃꯇꯥꯡ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯂꯝꯂꯥꯏ ꯍꯥꯏꯕꯁꯤꯅ ꯂꯝꯗꯝ ꯃꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯗꯣ ꯃꯗꯨꯒꯤ ꯃꯐꯝꯗꯨꯗ ꯀꯠꯆꯕꯅꯤ ꯑꯗꯨꯒ ꯑꯄꯣꯛꯄ ꯍꯥꯏꯔꯤꯕꯁꯤꯅ ꯃꯁꯤꯁꯨ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯃꯥꯒꯤ ꯁꯥꯒꯩꯒꯤ ꯑꯄꯣꯛꯄꯒꯤ ꯋꯥꯐꯝꯗ ꯑꯃꯨꯛ ꯄꯨꯏ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯃꯨꯛ ꯑꯄꯣꯛꯄ ꯍꯥꯏꯕꯁꯤ ꯌꯨꯝꯒꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯊꯧꯅ ꯑꯄꯣꯛꯄ ꯍꯥꯏꯕꯁꯤ ꯑꯣꯏꯒꯗꯧꯕꯅꯤ ꯍꯥꯏꯗꯅ ꯃꯁꯤꯒꯤꯁꯨ ꯁꯥꯙꯥꯔꯣꯟ ꯑꯗꯨꯝ ꯄꯨꯅꯩ ꯃꯥꯒꯤ ꯑꯣꯏꯕ ꯑꯗꯨꯅ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯁꯨꯝ ꯑꯣꯏꯗꯅ ꯑꯄꯣꯛꯄ ꯍꯥꯏꯕꯁꯤꯗ ꯑꯄꯣꯛꯄ ꯃꯥꯒꯤ ꯁꯥꯒꯩꯒꯤ ꯂꯥꯏ ꯅꯠꯇ꯭ꯔꯒꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯊꯧ ꯃꯥꯅ ꯄꯨꯅꯔꯤꯕ ꯚꯥꯞ ꯑꯗꯨꯗ ꯑꯗꯨꯝ ꯈꯨꯔꯨꯝꯖꯔꯅꯤ ꯂꯝꯂꯥꯏ ꯍꯥꯏꯕ ꯇꯥꯔꯒꯅ ꯂꯝꯗꯨ ꯀꯣꯟꯕꯤꯔꯤꯕ ꯏꯁꯣꯔꯗꯣ ꯃꯥꯒꯤꯗꯃꯛ ꯀꯥꯏꯊꯣꯛꯄꯅꯤ ꯑꯗꯨ ꯂꯝꯂꯥꯏꯁꯤ ꯍꯥꯟꯅ ꯈꯥꯏꯕ ꯌꯥꯗꯦ ꯌꯨꯝꯒꯤ ꯏꯁꯣꯔ ꯅꯠꯇ꯭ꯔꯒꯅ ꯁꯥꯒꯩꯒꯤ ꯑꯄꯣꯛꯄꯗꯨꯗ ꯍꯥꯟꯅ ꯀꯠꯂꯒ ꯑꯗꯨꯒꯤ ꯃꯥꯒꯤ ꯂꯝꯂꯥꯏꯒꯤ ꯁꯔꯨꯛꯇꯨꯅ ꯇꯣꯉꯥꯟꯅ ꯑꯃ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯆꯠꯅꯩ ꯑꯗꯨꯅ ꯈꯨꯔꯨꯝꯕꯁꯨ ꯂꯥꯏꯅꯤꯡꯊꯧ ꯑꯣꯏꯔꯣ ꯑꯄꯣꯛꯄꯒꯤ ꯑꯣꯏꯔꯣ ꯃꯥꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯁꯅꯥꯃꯍꯤ ꯈꯨꯔꯨꯝꯕꯒꯤ ꯃꯥꯏꯀꯩ ꯑꯗꯨꯝ ꯑꯣꯜꯂꯒ ꯈꯨꯔꯨꯝꯒꯅꯤ ꯑꯗꯨꯒ ꯂꯝꯂꯥꯏꯒꯤ ꯑꯃꯗꯤ ꯁꯥꯒꯩ ꯑꯄꯣꯛꯄꯒꯤꯁꯨ ꯃꯥꯒꯤ ꯂꯩꯐꯝꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯣꯜꯂꯒ ꯑꯗꯨꯝ ꯀꯠꯆꯕꯒꯤ ꯚꯥꯞ ꯑꯁꯤꯅꯤ ꯍꯩꯖꯕ ꯇꯥꯏ ꯑꯗꯨꯒ ꯅꯍꯥ ꯑꯌꯥꯝꯕꯅ ꯇꯧꯕꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯕ ꯃꯁꯤꯒꯤꯗꯤ ꯅꯍꯥ ꯑꯍꯜ ꯂꯩꯕ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯈꯪꯕꯅ ꯑꯣꯖꯥꯅꯤ ꯍꯥꯏꯅꯕꯗꯣ ꯑꯗꯨꯅ ꯈꯪꯗꯕ ꯑꯍꯟ ꯑꯣꯏꯔꯕꯁꯨ ꯈꯪꯗ꯭ꯔꯒꯗꯤ ꯃꯗꯨ ꯑꯐꯕ ꯑꯣꯏꯗꯦ ꯈꯪꯉꯒꯗꯤ ꯅꯍꯥ ꯑꯣꯏꯔꯒꯁꯨ ꯃꯗꯨ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯣꯖꯥꯁꯤꯡꯅ ꯋꯥꯐꯝꯁꯤꯗ ꯃꯣꯠ ꯊꯝꯕꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯔꯤꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯁꯣꯃꯣꯔꯖꯤꯠ ꯂꯩꯁꯥꯡꯊꯦꯝ ꯂꯩꯐꯝ ꯋꯥꯡꯈꯩ ꯊꯥꯡꯖꯝ ꯂꯩꯀꯥꯏ ꯁꯨꯝ ꯑꯣꯏꯗꯅ ꯏꯕꯤꯗꯨꯅ ꯊꯥꯕꯤꯔꯛꯄ ꯋꯥꯐꯝꯅꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯖꯥ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯖꯒꯦ ꯇꯥꯛꯄꯤꯌꯨ ꯀꯔꯝꯕ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯥꯛꯄꯤꯔꯝꯃꯨ ꯁꯣꯃꯣꯔꯖꯤꯠ ꯌꯦꯡꯖꯒꯦ ꯄꯥꯎꯈꯨꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯇꯥꯗꯕ ꯍꯥꯏꯔꯤꯕꯁꯤ ꯍꯪꯕꯤꯔꯛꯏꯕ ꯋꯥꯍꯪꯗꯨꯗ ꯈꯪꯖꯕ ꯑꯣꯏꯔꯒꯗꯤ ꯈꯪꯅꯅꯕ ꯚꯥꯞ ꯇꯥꯅꯅꯕꯗꯨ ꯈꯨꯝꯖꯒꯅꯤ ꯈꯪꯗꯕ ꯑꯣꯏꯔꯒꯗꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯛꯄꯤꯌꯨ ꯀꯔꯝꯕ ꯋꯥꯐꯝ ꯃꯃꯥꯡ ꯊꯣꯡꯒꯤ ꯃꯅꯥꯛꯇ ꯒꯅꯦꯁ ꯅꯔꯁꯤꯝꯍ ꯀ꯭ꯔꯤꯁꯅ ꯒꯔꯨꯔ ꯒꯖꯦꯟꯗ꯭ꯔ ꯁꯃꯨ ꯑꯃꯗꯤ ꯀꯨꯝꯚꯤꯔꯤ ꯌꯦꯛꯄ ꯐꯣꯇꯣ ꯑꯃꯁꯨꯡ ꯍꯔꯤꯅꯥꯝ ꯊꯦꯠꯂꯤ ꯃꯁꯤ ꯃꯤꯅ ꯐꯠꯇꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯇꯥꯛꯄꯤꯌꯨ
ꯑꯩꯅꯗꯤ ꯃꯤꯒꯤ ꯃꯤꯅꯨ ꯆꯪꯗꯅꯕ ꯊꯦꯠꯂꯨꯕꯅꯤ ꯐꯠꯇꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯝꯗꯧꯕꯒꯦ ꯑꯣꯖꯥꯒꯤ ꯄꯥꯎꯈꯨꯝ ꯑꯃꯇꯪ ꯇꯥꯖꯅꯤꯡꯉꯤ ꯁꯨꯝ ꯑꯣꯏꯗꯅ ꯁꯣꯃꯣꯔꯖꯤꯠ ꯂꯩꯁꯥꯡꯊꯦꯝꯅ ꯄꯨꯈꯠꯄꯤꯔꯛꯄ ꯋꯥꯐꯝꯁꯤ ꯁꯣꯃꯣꯔꯖꯤꯠ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯊꯛꯇꯁꯨ ꯊꯝꯖꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯊꯦꯠꯂꯤꯕ ꯄꯤꯛꯆꯔꯁꯤꯡ ꯑꯗꯨ ꯄ꯭ꯔꯥꯟ ꯄ꯭ꯔꯇꯤꯁꯊꯥ ꯑꯃꯠꯇ ꯇꯧꯕꯤꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯕꯒꯤ ꯅꯨꯡꯁꯤꯖꯕꯒꯤ ꯑꯃꯗꯤ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯒꯤꯗꯃꯛ ꯗꯣꯔꯁꯣꯟ ꯄꯥꯝꯖꯕ ꯌꯨꯝꯒꯤ ꯏꯀꯥꯏ ꯇꯤꯡꯒꯥꯏꯕꯗꯨ ꯉꯥꯛꯄꯤꯅꯕꯒꯤ ꯚꯥꯞꯇ ꯀꯠꯆꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯊꯦꯠꯆꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯃꯗꯨ ꯊꯣꯏꯗꯣꯛꯅ ꯀꯥꯏꯔꯣꯏ ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯟ ꯄ꯭ꯔꯇꯤꯁꯊꯥ ꯖꯤꯕꯅꯥꯁ ꯑꯪꯒꯅ꯭ꯌꯥꯁꯇꯨ ꯇꯧꯗꯕꯅꯤꯅ ꯑꯃꯔꯣꯝꯗ ꯃꯥꯗꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯟ ꯏꯃꯨꯡꯒ ꯃꯔꯤ ꯂꯩꯅꯗꯕꯅꯤꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯊꯧꯒꯁꯨ ꯀꯔꯤꯝꯇ ꯑꯌꯦꯠꯄ ꯂꯩꯅꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯊꯦꯠꯄ ꯃꯇꯝꯗ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯂꯩꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯈꯪ ꯑꯍꯩ ꯕꯦꯗꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯀꯥꯏꯗꯦ ꯁꯨꯝ ꯑꯣꯏꯗꯅ ꯁꯣꯃꯣꯔꯖꯤꯠ ꯂꯩꯁꯥꯡꯊꯦꯝꯒꯤ ꯄꯥꯎꯈꯨꯝꯁꯤ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯋꯥꯍꯪ ꯄꯨꯈꯠꯄꯤꯔꯛꯈꯤꯕꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯉꯁꯤꯒꯤ 5ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯊꯦꯇꯥ ꯁꯅꯁꯝ ꯇꯥꯛꯄꯤꯌꯨ ꯊꯦꯇꯥ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯒꯦ ꯌꯥꯕꯤꯒꯗ꯭ꯔꯥ ꯀꯔꯤꯒꯤ ꯌꯥꯗꯗꯒꯦ ꯊꯦꯇꯥ ꯑꯩꯈꯣꯏ ꯑꯈꯪ ꯈꯪꯗ ꯃꯣꯠ ꯐꯣꯡꯗꯣꯛꯅꯁꯤ ꯍꯥꯏꯕꯒꯤꯗꯃꯛ ꯊꯝꯖꯔꯤꯕ ꯌꯥꯍꯦꯟꯕ ꯄ꯭ꯔꯗꯛꯁꯟꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯊꯧꯔꯝꯅꯤ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯀꯔꯝꯕ ꯋꯥꯍꯪ ꯑꯣꯏꯕꯤꯔꯕꯅꯣ ꯃꯤꯒꯤ ꯄꯣꯠꯁꯦꯝꯖꯥꯗꯨ ꯆꯥꯈꯤꯕꯁꯤꯕꯨ ꯀꯔꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯆꯝꯒꯅꯤ ꯀꯣꯛꯀꯅꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯎꯕ ꯑꯣꯖꯥꯕꯨ ꯊꯦꯇꯥ ꯁꯅꯁꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯍꯪꯁꯤꯡ ꯁꯨꯝ ꯍꯪꯕꯤꯔꯛꯏ ꯍꯣꯏ ꯃꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯤꯌꯣꯝ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯆꯥꯈꯤꯕ ꯑꯗꯒꯤ ꯃꯍꯤ ꯃꯌꯥꯏ ꯆꯝꯅꯅꯕꯅꯤ ꯍꯥꯏꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯀꯌꯥꯗ ꯑꯣꯖꯥꯁꯤꯡꯅ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯅꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯆꯥꯈꯤꯕ ꯄꯣꯠ ꯍꯥꯏꯕꯁꯤꯗ ꯏꯆꯝ ꯆꯝꯅ ꯃꯟꯇ꯭ꯔ ꯑꯃ ꯁꯣꯜꯂꯒ ꯆꯥꯈꯤꯕ ꯄꯣꯠꯇꯤ ꯈꯔ ꯂꯥꯏ ꯑꯗꯨꯒ ꯃꯗꯨꯗ ꯀꯦꯃꯤꯀꯦꯜ ꯑꯣꯏꯕ ꯄꯣꯠ ꯄꯤꯖꯈꯤꯕꯁꯤꯅꯤ ꯈꯔ ꯂꯨꯔꯤꯕꯁꯤ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯆꯥꯅꯅꯕ ꯄꯣꯠ ꯑꯗꯨꯗ ꯆꯦꯡꯗ ꯈꯪꯗꯦ ꯊꯨꯝꯗ ꯈꯪꯗꯦ ꯃꯥꯒꯤ ꯆꯥꯕ ꯌꯥꯕ ꯄꯣꯠ ꯑꯗꯨꯗ ꯃꯟꯇ꯭ꯔ ꯑꯣꯏꯅ ꯁꯣꯜꯂꯒ ꯃꯟꯇ꯭ꯔꯗꯨꯗ ꯁꯤද්ධ ꯍꯥꯞꯄꯒ ꯄꯤꯖꯈꯤꯕ ꯄꯣꯠ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯟꯇ꯭ꯔ ꯑꯃ ꯁꯣꯜꯂꯒ ꯃꯥꯒꯤ ꯁꯤද්ධꯤꯗꯨ ꯀꯛꯍꯟꯕ ꯌꯥꯕꯒꯤ ꯃꯣꯠꯁꯤ ꯑꯣꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯏ ꯑꯗꯨꯗ ꯀꯦꯃꯤꯀꯦꯜ ꯍꯥꯞꯈꯤꯕ ꯇꯥꯔꯒꯗꯤ ꯀꯦꯃꯤꯀꯦꯜ ꯍꯥꯞꯄ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯄꯣꯏꯖꯟ ꯍꯥꯏꯕꯗꯤ ꯃꯁꯤꯗ ꯁꯎꯟ ꯍꯥꯞꯄ ꯑꯗꯨꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯒꯤ ꯁꯤꯒ ꯇꯤꯟꯅꯔꯒꯗꯤ ꯑꯁꯤꯒꯨꯝꯕꯁꯤ ꯑꯣꯜꯂꯛꯏ ꯁꯤꯒ ꯄꯨꯜꯂꯒꯗꯤ ꯑꯁꯤꯒꯨꯝꯕꯁꯤ ꯇꯧꯔꯛꯏ ꯍꯥꯏꯕ ꯀꯦꯃꯤꯀꯦꯜ ꯔꯤꯑꯦꯛꯁꯟ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨ ꯌꯥꯝ ꯄꯤꯛꯁꯤꯟꯅ ꯃꯗꯨꯗ ꯍꯥꯞꯈꯤꯕ ꯑꯗꯨꯅ ꯒꯔꯚ ꯌꯧꯔꯕ ꯀꯥꯟꯗꯨꯗ ꯃꯥꯅ ꯄꯤꯛꯑꯝꯕ ꯄꯣꯠꯁꯤ ꯃꯇꯣꯝꯇ ꯆꯥꯎꯊꯣꯛꯍꯜꯂꯛꯀꯗꯣꯏꯅꯤ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯆꯣꯜꯂꯛꯑꯕ ꯑꯗꯩ ꯃꯩꯁꯥ ꯐꯪꯉꯛꯑꯕ ꯀꯥꯟꯗ ꯑꯗꯨꯒ ꯒꯔꯚꯁꯤꯗ ꯃꯥꯅ ꯑꯉꯛꯄ ꯃꯑꯣꯡ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄ ꯀꯦꯃꯤꯀꯦꯜꯁꯤꯗꯗꯤ ꯈꯔ ꯂꯨꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯑꯣꯖꯥꯅ ꯊꯝꯕꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯆꯥꯎꯔꯥꯛꯅ ꯃꯗꯨꯗꯒꯤ ꯐꯕ ꯌꯥꯕ ꯅꯤꯌꯣꯝ ꯑꯃꯇꯪ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯅꯥꯄꯇ꯭ꯔ ꯇꯨꯂꯁꯤ ꯃꯅꯥ ꯃꯊꯛꯇ ꯁ꯭ꯋꯥꯍꯠ ꯍꯥꯏꯕ ꯃꯌꯦꯛ ꯑꯁꯤ ꯏꯕꯤꯔꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯁ꯭ꯋꯥꯍꯠ ꯍꯥꯏꯅ 3ꯂꯛ ꯁꯣꯟꯕꯤꯔꯕ ꯑꯗꯨꯒ ꯑꯩꯅ ꯅꯤꯇꯤꯒꯤ ꯑꯣꯏꯅ ꯆꯥꯕ ꯃꯁꯤ
ꯊꯥ ꯑꯃꯔꯣꯝꯒꯤ ꯆꯥꯡꯁꯤ ꯆꯥꯕꯤꯕ ꯏꯕ ꯃꯇꯝꯗꯁꯨ ꯃꯗꯨ ꯀꯣꯂꯣꯝꯒꯤ ꯃꯨꯛꯅ ꯏꯕ ꯌꯥꯗꯦ ꯈꯣꯏꯍꯤꯅ ꯘꯤꯒ ꯌꯥꯜꯂꯒ ꯑꯅꯤꯗꯨꯅ ꯃꯨꯛ ꯑꯣꯏꯔꯒ 이비가도보 스모이드나 사라아바 마탄다 스와핫 하이버기 산스크릿 아르트시 스와핫 하이버시 깍tat바 망한바 하이버디 쿨라이기 마후마야이 쌈한바 아두구마기 아르트 풍도이 아두나 ngasaigi prinapatra hai tulasi patra hai basi akhoi hidalang thak sabada khoidage na machan yamna sizinaba tongan ba ana layingi maramda yamna phaba kanaba hidak amasu oiba aduga ngasaigi swahat ai me tu gi ga khohiga nisin muk oiraga iraga saraba kanda mangwan haksang sokningai karimta leitaba tulasi sab masana phare chemical reaction oramabasu mardagi kongnanaba pambai gi khoi hadibasu masana phaba dum oi aduga maduda chemical reaction tongan ba masu mangondagi thoktaba adu iriba mantra duga loina sariba pot aduga iroinana madu amabu oramasu madudagi mahu mayaisi amuktang taubanadi yaroi tha amarom leptana hajaba amadi nungsina sang naina saraba matamda madu tapna mahu mayai ado mangkhigani haiba waphamsi 오자승 탐비럭 보고팜 심했당 paukum moina theta gi mafamda thamjeri aduga ngasigi taret subada amuk lokatsari basina arambam promila takpiu promila kari karambu wafam Hare Krishna ujabu kurum jeri Hare Krishna aikoi gi maikai dagi su kurum birak pataramna okseri oja kari gumba mata hangjagi takpiu kari karambu wafam oja sagai amada nong matada sura karan ani phang na basibu kari akai belai bagi ojagi question answer ta bada yam nungai khangdaba kaya khangba ngamjare ojagi paukhum ngaijari arambam promila hangbira iba wapam sigi dama oiragadi kaisu kaide haina paukhum thamjage sagai amada nong matada sura koron ani danate tara pang na bayai mayam pang na bayai madudi kaisu dos leite adum satnari ba taunari ba ngaktani sura koronda asumna phang na bayadaba hairagadi karino na haibada angang ama puaba puiba angang she magi sura koron matam yodringaida angang makha matara tara iba angang do maduga ngasagi hana puiba angang dugina sura koron matam si yaurab kansida angang makha tariba dugi makha da amaga sugar bhalerab adorgadi sokarna nakong taruk haibadu oi adorgadi ahan pukiba angang du magi sura koron matam yaurabasu mamana hutpa yadre hayeng arui beta garbhalei ba angang tu na pola ab matungda magi sura koron tawbigadu nium bidhi leiri madugi wafam du khara pak saukre maduna hayeng tan saba amada amuk makata na tamjage ngasigidi panbirei bo wafam siga mari leinadabanina makamatang chida yamena haijera maroi sagai amada sura karan ani pangthokbagidi karimta akaiba leite sumoina khangbinanaba aikoi maikaidagi thamjari aduga aikoi question answer taba yam nungai haina takpirakpa masigidamak aikoi maikaidagi su thagatsari aduga ngasigi nipan subada muglokhatsari basna nabasandra takpiu nabasandra kari tana sebkya Hare Krishna gya Hare Krishna takpiu karigumba mata hangjage asoiba yauraga sungakpiu karigi soirudage tanabani takpiu kari karamba batang oibirabano
lai oikraba lairamlen pangkraba miyoisinggi photo sibu yunggi karamba mafamda thetgadagi anambanadi phamengi side thenai masibu yabra nupigi oirasu phamen side thetpa thamba adumak yabra akaiba leitabra amukta takpiyu amukka hanna kurumjari Hare Krishna. Nabasandra yamna phajai yamna nungaiba wa ngaiba tai masigi toidona karimta khanbirunu haina pakumsi thamjage Nabasandra haibadi lai oi khraba lairamlen pang khraba koigi lai khidraba halaman singi photo khawang nungpuk nungsup haiba leiti adudi akoigi memory ni haiba tai sumba malairamni aigi pani aigi idhauni aigi ibeni natragana kanagumba nahaw bi yaurga so aigi sani isuni haiba duki madi sumna ningsing bagi oina thetsa bagi wani mangonda maikei somda thetaba yade haiba su leite theloi dobani haiba su leite madudi damakti karimta khanbirunu sumoidana Nabasandra gi wahangi paukum thamjari ekoibu kurumbirakba ekoisu taram na kurumba okjari tainarakpada ngasigi mapan subada muglaw khatsari basuna nipa masa sagol sem takpiyu nipa masa kari Hare Krishna ojabu kurumjari Hare Krishna ekoigi maikaidagi kurumbirakba taram na okjari wahang nama pukhatsari takpiyu kari karamba wapam madudi Jagannatha se Vishnu sayola aduga Jagannatha gi maramda sugaina takpira u nipa masa Jagannath Sri Vishnu Bhavan gi sayoni aduga Jagannatha gi maramda sugaina takpira o ina takpira ibis Jagannatha gi maramda haibasida aikoina uriba Jagannath haidana kang singbada yauriba Jagannath sibu oiramgani haina khanjai Bhavan gi Jagannath haibadi jagat sigi mabungo haibani akoina kang singbada yauriba uribaduna ibungo gi angsha kala bhab amagi wani aduna Jagannath di Parameswar Bhavan Sri Vishnu gi Krishna gi ko magi adugumba mingthoni haibatai haibadi jagat ki mabungo haibani Jagannath haibadi takpiragli basna Jagannath gi maramda sugaina takpira u hairi basna takpadi kang singbadaga yauriba Jagannath ibungo gi saktam si matang sida oigani haina khanjai kang singbada yauriba Jagannath sidi Indradumna ningthaugi daina pataba kali haina kuba magi murti saba manai do maduna hayeng do murti se loisilage ngasi simana murti se sanana kayat lauraga thanambada nonga labakanda magi kayatu sage haina languba matamda khulai tharakbada udu I tholokpa adudagi saba ngamdana adamak nirpon tauraga puja kannagraba aduguba Janatha gi tongan buwari amalai aduga amaromdana Srimati Radhika kaubibi amana magi su tongan buwari ni maduna ibungo si mana Radha kunja gi manungta nungsina Krishna gi murti si mana sajabani Radha gi bhap ni mana sarim ni magi mamise mithang palaloi mamise tarau pang saktam se ai shane na Krishna gi mamise tarau pangal ga mithang yahondana mana pangal libdi karigano Radha aibu yengbiramdana satkraba aibu yengbiningdraba mamilasana Radha aibu ta yengaga leinana bagidama magi mamise kuppa haibadu leitana aingonda yengaga ta leinana baidana Radha na Krishna gi murti se
ꯖꯒꯟꯅꯥꯊꯒꯤ ꯔꯨꯞꯁꯤ ꯑꯣꯏꯅ ꯁꯥꯈꯤꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯇꯤꯡꯊꯣꯛꯑꯒ ꯑꯗꯨꯝ ꯂꯩꯈꯤꯕꯒꯤ ꯚꯥꯞ ꯑꯁꯤꯅ ꯂꯥꯎ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯎ ꯍꯥꯏꯕꯒꯤ ꯚꯥꯞ ꯑꯗꯨꯗ ꯀ꯭ꯔꯤꯁꯅ ꯃꯕꯨꯡ ꯑꯗꯨꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯀꯧꯗꯨꯅ ꯂꯩꯕ ꯑꯗꯨꯒ ꯃꯈꯣꯡꯗꯤ ꯄꯥꯜꯂꯣꯏ ꯃꯈꯣꯡ ꯄꯥꯜꯂꯕꯗꯤ ꯏꯕꯨꯡꯉꯣꯁꯦ ꯕ꯭ꯔꯤꯟꯗꯥꯕꯟ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯒꯅꯤ ꯑꯗꯨꯅ ꯆꯠꯇꯅꯅꯕ ꯔꯥꯙꯥꯒꯤ ꯃꯥꯡꯗ ꯔꯥꯙꯥꯒꯤ ꯁꯛꯇꯝꯁꯤꯗꯕꯨ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯁꯤꯅ ꯌꯦꯡꯗꯨꯅꯇ ꯂꯩꯅꯅꯕ ꯔꯥꯙꯥ ꯑꯩꯕꯨ ꯃꯥꯒꯤ ꯅꯥꯛꯇ ꯂꯥꯎ ꯍꯥꯏꯅ ꯀꯧꯕꯒꯤ ꯁꯛꯇꯝꯁꯦ ꯑꯩꯅ ꯁꯥꯒꯅꯤ ꯍꯥꯏꯗꯅ ꯔꯥꯙꯥꯅ ꯁꯦꯝꯒꯠꯆꯈꯤꯕ ꯚꯥꯞꯀꯤ ꯃꯨꯔꯇꯤꯃꯥ ꯑꯃꯅꯤ ꯁꯨꯝꯕꯗꯅ ꯋꯥꯔꯤ ꯑꯁꯤꯃꯁꯨ ꯇꯣꯉꯥꯟꯅ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯖꯒꯟꯅꯥꯊꯒꯤ ꯋꯥꯐꯝ ꯊꯝꯕꯤꯔꯛꯄꯁꯤꯗ ꯅꯤꯄꯥ ꯃꯆꯥꯒꯤ ꯋꯥꯍꯪꯁꯤ ꯑꯁꯨꯝ ꯑꯣꯏꯅ ꯅꯥꯛ ꯑꯅꯤꯒꯤ ꯋꯥꯐꯝꯗ ꯁꯪꯈꯦꯞ ꯑꯣꯏꯅ ꯊꯝꯖꯒꯦ ꯁꯨꯝꯕꯗꯅ ꯍꯪꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯅꯤꯄꯥ ꯃꯆꯥ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 10ꯁꯨꯕ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤꯅ ꯄꯤꯡꯀꯤ ꯐꯤꯂꯦꯝ ꯇꯥꯛꯄꯤꯌꯨ ꯄꯤꯡꯀꯤ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯄꯨꯖꯥ ꯂꯛꯁꯃꯤꯁꯤ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯊꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯒꯦ ꯑꯁꯤꯃꯇꯪ ꯇꯥꯛꯄꯤꯔꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯖꯒꯅꯤ ꯄꯤꯡꯀꯤ ꯐꯤꯂꯦꯝ ꯂꯛꯁꯃꯤꯒꯤ ꯋꯥꯐꯝꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯊꯧꯔꯝ ꯑꯌꯥꯝꯕꯗ ꯂꯛꯁꯃꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯪꯉꯤ ꯂꯛꯁꯃꯤꯒꯤ ꯋꯥꯐꯝꯁꯤ ꯌꯥꯝꯅ ꯍꯥꯏꯅꯩ ꯍꯪꯃꯜꯂꯛꯇꯅ ꯂꯛꯁꯃꯤꯒꯤ ꯋꯥꯍꯪꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯑꯩꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗ ꯊꯝꯖꯤꯜꯂꯒ ꯖꯤꯄꯦꯗ ꯑꯩꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯄꯥꯎꯈꯨꯝꯁꯤ ꯑꯣꯏꯅ ꯄꯤꯅꯤꯡꯉꯛꯑꯦ ꯍꯥꯏꯖꯕ ꯇꯥꯏ ꯃꯃꯥꯡꯗ ꯊꯝꯖꯈꯤꯕꯗꯨꯅꯤ ꯂꯛꯁꯃꯤꯗꯣ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯅꯤꯡꯕꯤꯌꯨ ꯂꯛꯁꯃꯤꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯂꯛꯁꯃꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯅꯤ ꯍꯥꯏꯅ ꯑꯩꯕꯨ ꯄꯨꯖꯥ ꯂꯨꯅ ꯀꯠꯄ ꯑꯩꯕꯨ ꯃꯥꯅ ꯄꯥꯝꯖꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠ ꯁꯒꯣꯜꯁꯦꯟꯗ ꯕ꯭ꯔꯇ ꯀꯠꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯑꯩꯕꯨ ꯃꯥꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯁꯦꯕꯥ ꯇꯧꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯛꯁꯃꯤꯅ ꯃꯥꯕꯨ ꯄꯦꯟꯕ ꯉꯝꯗꯦ ꯃꯤ ꯃꯍꯥꯛꯇꯨꯅ ꯙꯔꯃ ꯀꯥꯏꯗꯕ ꯖꯤꯕꯕꯨ ꯅꯨꯡꯁꯤꯕ ꯃꯁꯥꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯑꯍꯜ ꯂꯃꯟ ꯒꯨꯔꯨꯖꯣꯟꯁꯤꯡꯒꯤ ꯁꯦꯕꯥꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯏꯁꯣꯔ ꯁꯦꯕꯥꯗ ꯄꯨꯛꯅꯤꯡ ꯆꯪꯉꯕ ꯃꯁꯥꯒꯤ ꯂꯝꯆꯠ ꯐꯖꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯛꯁꯃꯤ ꯑꯩꯗꯤ ꯏꯔꯅꯥꯏ ꯂꯥꯛꯇꯨꯅ ꯂꯩꯒꯅꯤꯌꯦ ꯍꯥꯏꯕꯁꯦ ꯂꯛꯁꯃꯤꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯁꯤꯕ ꯚꯥꯕꯠꯇ ꯀꯔꯤ ꯍꯥꯏꯅ ꯒꯨꯅꯥꯌꯅ ꯉꯁꯤꯂꯙꯔꯪ ꯀ꯭ꯔꯤꯇ꯭ꯌꯒꯪ ꯕ꯭ꯔꯤꯗꯥꯁ꯭ꯔꯌꯪ ꯁꯪꯕ꯭ꯔꯤꯅꯨ ꯇꯦꯍꯅꯨ ꯙꯅ ꯁꯝꯄꯗꯪ ꯒꯨꯅꯥꯌꯅꯪ ꯃꯤ ꯃꯍꯥꯛ ꯑꯗꯨꯅ ꯃꯒꯨꯟ ꯂꯩꯔꯕ ꯁꯤꯂꯙꯔꯪ ꯃꯊꯧ ꯃꯁꯛ ꯈꯪꯉꯕ ꯀ꯭ꯔꯤꯇ꯭ꯌꯒꯪ ꯂꯝꯆꯠ ꯐꯖꯔꯕ ꯕ꯭ꯔꯤꯗꯥꯁ꯭ꯔꯌꯪ ꯑꯍꯜ ꯂꯃꯟ ꯒꯨꯔꯨꯖꯣꯟꯒꯤ ꯁꯦꯕꯥꯗ ꯏꯁꯣꯔ ꯁꯦꯕꯥꯗ ꯄꯨꯛꯅꯤꯡ ꯆꯪꯉꯕ ꯍꯥꯏꯔꯤꯕ ꯒꯨꯟ ꯃꯔꯤꯁꯦ ꯃꯁꯤꯕꯨ ꯃꯥꯅ ꯉꯥꯛꯅ ꯆꯠꯂꯕ ꯃꯤ ꯃꯍꯥꯛ ꯑꯗꯨꯒꯤ ꯅꯥꯛꯇ ꯁꯪꯕ꯭ꯔꯤꯅꯨ ꯇꯦꯍꯅꯨ ꯙꯅ ꯁꯝꯄꯗꯪ ꯂꯛꯁꯃꯤ ꯑꯩꯗꯤ ꯏꯇꯣꯝꯇ ꯏꯔꯅꯥꯏ ꯂꯥꯛꯇꯨꯅ ꯂꯩꯒꯅꯤꯌꯦ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯨꯝꯗꯨꯒꯤ ꯊꯝꯅꯤꯡꯕ ꯖꯒꯥ ꯃꯥꯏꯀꯩ ꯑꯃꯗ ꯂꯩꯊꯧ ꯀꯥ ꯑꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯅꯤꯇꯤꯒꯤ ꯃꯥꯒꯤ ꯃꯤꯡꯗꯨꯕꯨ ꯁꯣꯟꯒꯦꯔꯥ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯀꯦꯔꯥ ꯑꯍꯥꯎ ꯑꯊꯨꯝ ꯀꯠꯆꯒꯦꯔꯥ ꯑꯗꯨꯝ ꯀꯠꯄꯤꯌꯨ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯗꯨ ꯀꯠꯂꯨꯔꯒ ꯃꯥꯒꯤ ꯄꯨꯖꯥ ꯃꯌꯥꯝ ꯑꯃ ꯇꯧꯔꯨꯔꯒ ꯃꯊꯛꯇ ꯍꯥꯏꯈꯤꯕꯗꯣ ꯃꯥꯅ ꯃꯤꯕꯨ ꯌꯥꯝꯅ ꯀꯂꯛ ꯈꯝꯕꯟ ꯆꯥꯎꯔꯕ ꯑꯗꯨꯒ ꯙꯔꯃꯕꯨ ꯇꯨꯡꯑꯣꯏꯅꯔꯕ ꯖꯤꯕ ꯍꯤꯡꯁꯥꯗ ꯄꯨꯛꯅꯤꯡ ꯆꯪꯉꯕ ꯏꯁꯣꯔꯒꯤ ꯚꯛꯇꯤ ꯑꯇꯩꯗ ꯂꯩꯇ꯭ꯔꯕ ꯑꯍꯜ ꯂꯃꯟ ꯒꯨꯔꯨꯖꯣꯟꯁꯤꯡꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯃꯍꯥꯛ ꯑꯗꯨꯒꯤ ꯃꯐꯝꯗꯗꯤ ꯂꯛꯁꯃꯤꯅ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯅꯨꯡꯁꯤꯅ ꯄꯨꯖꯥ ꯀꯠꯂꯨꯔꯕꯁꯨ ꯂꯛꯁꯃꯤꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯣꯏ ꯂꯛꯁꯃꯤꯒꯤꯗꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯂꯛꯁꯃꯤꯗꯤ ꯒꯨꯟ 5ꯒꯤ ꯁꯛꯇꯤ ꯄꯨꯕꯤꯅꯤ ꯄꯟꯆꯒꯨꯟꯅ ꯁ꯭ꯋꯥꯔꯨꯄꯤꯅꯤ ꯍꯥꯏꯕꯗꯤ ꯂꯛꯁꯃꯤ ꯍꯥꯏꯕꯁꯤ ꯂꯟꯇꯒꯤ ꯃꯕꯦꯝꯃ ꯅꯠꯇꯦ ꯂꯛꯁꯃꯤꯒꯤ ꯒꯨꯟꯗꯤ ꯁ꯭ꯔꯤ ꯐꯖꯕ ꯍꯥꯏꯕꯁꯤ ꯂꯛꯁꯃꯤꯒꯤ ꯃꯒꯨꯟꯅꯤ
इबेमन लेटर मफम फजब है लेररोई जस्ट मिंगसत है इबेम लक्ष्मी की गुन्नी इबेम लेटर मफम मिंगसत लेररोई भाग्य लाइबुक फब है लक्ष्मी ने पी लक्ष्मी लेटर मफम भाग्य लाइबुक फब है लेररोई ध्री सौखट है कना पी लक्ष्मी ने पी लक्ष्मी लेटर मफम सौखट है लेररोई धनम लन है लक्ष्मी ने पी लक्ष्मी लेतो मफमद लेररोई अदुना इबेमगी गुण स्वभाव मयाम अदो मदुना अैगी युमदा लेबिनबगिदमक अै लमसत फजबा इथौ मसक खंगबा धर्म कायदबा अहल लमन अमदी स्वर्ग सेवाद पुनिंग संगबा हाइदिबा गुण सिंह असि आगना सत्सबग लोनेना लक्ष्मी की मूर्ति मादो अैना मफम अमदे त थंबियो अदुगा अदुम पूजा कटपीगेरा कत्रसु इबेमगी मांगद संगसिलग माबु नुंगसिना मागी नाम मथक मयाम थमजक्रे अदुदगी नाम अमेत सोनबियो ईश्वरी कमला लक्ष्मी सला भूति हरि प्रिया पद्मा पद्मालय सरस्वती संपत श्री पद्मधारिणी हाइरिबसि इबेमगी द्वादश नामामि मिंग ताराग निथोइनी मसिकक सोलबसु इबेमना गुण मयाम पुनमगदो यावरबतुगुंबा इबेमगी नाम ताराग निथोइनी असुमोदना पूजा कटपियु थंभमगी करीगी ममांगदसु मयाम अमा हंगकपदुना कानदे पुनमगदो हाइबु वफमसि पिंकी की मफमदा नसिसु अमुक हन्ना पौदमजरी थागसरी पिंकी ताइनरकपदंग सिग तरागा माथोय सुबदा मुग लौखसरी बसना बबिता देवी ताकपियु बबिता करिता नसेबके खुरुमजरी हरे कृष्णा खुरुम बिरक पतराम न ओक्सरी जय राधे अय्या खंगदब कयाबु खंगनब ताकपीबगी मतम पुनमक्ता याई फब ओइबियोया यामन नुंगाइजै बबिता अखोइबु यामन वांगना थागतपीरई अबदी अखोइबु मतम पुनमक्ता अफब ओइननब मंगोल पीबीरक्पा मसिगिदमक हाइनिंगाइ लेतना अमुक सोहन्नाइ कोइगी माइकैदगी बबिताबु थागतसरी अदुगा बबितागी पुंसीदसु अवाना कयादगी जगत परमेश्वर भगवान की कृपाना लेपना रक्षा ngakpibag loinana nungai yai phabata oibiyu haiba मंगोल आशीर्वाद असिसु श्री भगवान की सोरोंदा बबिता की दमक निजरी थगचरी ताइनरक पदंग सिग तरागनी थोइसबद लौखचरी बुहंग असना लिकला युमनाम ताकपियु लिकला करी करम वफम हरे कृष्णा याबु खुरुमजरी अखोई की मैकैदगिसु हरे कृष्णा खुरुम बिरक पताराम उक्सरी वहंग पखुम यामन नुंगाइजै लेपतना ताहनबियुको लिकला युमनाम वांग पखुम नुंगाइ हैन ताकपिरकपगिदी ओथोंना नुंगाइजै अदुगा लेपतना ताहनबियु हाइबा वांग वाफम सिमदी अखोइना सबचाबा हाइजब ngamde करिगिनो हन हाइबदा लिकला खोइगुम मयामना वांग से पुखत पिरक्त्रगदी अखोइना करी पाखुम पीननब इतिक लेगदगे मयामना थवाई हापिरिबनी अखोइगिदी मयामना थवाई ओइरगा अखोइना हक्सांगी मतौ ओइजबनी सुमोइदना लिकलादा थमजरी अदुगा वाफम अमनिदंग खंजनिंगी ताकपियु करी करम वाफम मदुदी अहनबदा विश्वकर्मा लाचै मसी माइकई कदोम द ओनगदगे करी कच्चब हेन फबगे अदुगा महादेव की थंफम अमदी शिवरात्रि कच्चब याबा अमुक्तंग ताकपियु लिकला ताकपिरकलिब वाफम सिगी ओइरगदी ममांग थमजखिबा विश्वकर्मा महादेवा तोंगान तोंगान बलाई सिंह अखोइना खुरुंब मतमदा आइगी ओइ थंगबा पाम्बुंग ताइनरगा खुरुमजब याननबा मौंगदा थंबियो अदुअरगदी आइने सोडो खुरुंबदा मपुंग फाबा हाइबदु ओइगदौरिबनी
ꯃꯥꯏꯑꯣꯟꯗꯤ ꯅꯣꯡꯆꯨꯞ ꯑꯣꯟꯕ ꯌꯥꯏ, ꯑꯋꯥꯡ ꯑꯣꯟꯕ ꯌꯥꯏ, ꯃꯈꯥ ꯑꯣꯟꯕ ꯌꯥꯏ, ꯑꯣꯏꯅꯤꯡꯕ ꯃꯑꯣꯡꯗ ꯑꯣꯟꯁꯅꯨ. ꯑꯩꯅ ꯍꯣꯔꯦꯟ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯣꯏ ꯊꯪꯕ ꯄꯥꯝꯕꯣꯝꯒ ꯇꯥꯏꯅꯅ ꯈꯨꯔꯨꯝꯕꯗ ꯈꯨꯗꯣꯡ ꯆꯥꯒꯗꯕ, ꯄꯨꯖꯥ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯏꯑꯣꯟꯗꯣ ꯃꯗꯨ ꯌꯦꯡꯉꯒ ꯊꯝꯕꯤꯌꯨ. ꯁꯨꯝ ꯑꯣꯏꯗꯅ ꯂꯤꯛꯂꯥ ꯌꯨꯝꯅꯥꯡꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ. ꯑꯗꯨꯒ ꯕꯤꯁꯀꯔꯃꯒꯤ ꯄꯨꯖꯥꯗ ꯀꯠꯄ ꯌꯥꯕ ꯍꯥꯏꯕꯁꯤ ꯑꯍꯥꯎ ꯑꯊꯨꯝ, ꯍꯩꯔꯨꯛ ꯍꯩꯔꯥ ꯉꯝꯖꯕꯗꯣ ꯑꯗꯨꯝ ꯀꯠꯄꯤꯌꯨ. ꯃꯗꯨꯗ ꯁꯤ ꯀꯠꯂꯒ ꯕꯤꯁꯀꯔꯃꯅ ꯍꯦꯟꯅ ꯄꯦꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ. ꯑꯗꯨꯒ ꯑꯃꯨꯛ ꯃꯍꯥꯗꯦꯕꯒꯤ ꯊꯝꯐꯝ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏꯕꯁꯤꯁꯨ ꯍꯧꯖꯤꯛ ꯃꯊꯛꯇ ꯊꯝꯖꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯒꯤ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯑꯣꯏꯊꯪꯕ ꯄꯥꯝꯕꯣꯝꯒ ꯇꯥꯏꯅꯕꯒꯤ ꯃꯑꯣꯡ ꯑꯗꯣ ꯌꯦꯡꯉꯒ ꯊꯝꯕꯤꯌꯨ. ꯑꯗꯨꯒ ꯃꯍꯥꯗꯦꯕꯒꯤ ꯁꯤꯕꯔꯥꯇ꯭ꯔꯤ ꯀꯠꯆꯕꯒꯤ ꯋꯥꯐꯝ ꯍꯥꯏꯕꯁꯤꯗꯗꯤ ꯁꯤꯕꯔꯥꯇ꯭ꯔꯤꯁꯤ ꯆꯨꯝꯅ ꯁꯥꯙꯥꯔꯣꯟ ꯑꯣꯏꯅ ꯆꯠꯅꯕꯗ ꯁꯤꯕꯔꯥꯇ꯭ꯔꯤꯒꯤ ꯀꯠꯄ ꯄꯨꯖꯥꯁꯤ ꯑꯗꯨꯝ ꯆꯠꯅꯕ ꯈꯔꯗ ꯀꯔꯤ ꯍꯥꯏꯅꯤ, ꯆꯝꯅ ꯇꯧꯕ ꯁꯤꯕꯔꯥꯇ꯭ꯔꯤꯒꯤ ꯑꯣꯏꯔꯒꯗꯤ ꯆꯝꯅ ꯑꯗꯨꯝ ꯇꯧꯕꯤꯔꯣ. ꯈꯔ ꯀꯨꯞꯁꯤꯟꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯕꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤꯕꯔꯥꯇ꯭ꯔꯤꯒꯤ ꯅꯤꯌꯣꯝ, ꯍꯥꯏꯕꯗꯤ ꯃꯔꯨ ꯑꯣꯏꯅ ꯁꯤꯕꯔꯥꯇ꯭ꯔꯤ ꯍꯥꯏꯕꯁꯦ ꯃꯍꯥꯗꯦꯕꯒꯤ ꯑꯍꯤꯡ ꯍꯥꯏꯕꯅꯤ. ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯗꯒꯤꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯕ ꯃꯇꯝ ꯐꯥꯎꯕꯁꯦ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯀꯠꯆꯕ ꯄꯨꯖꯥ ꯑꯗꯨꯕꯨꯅꯤ ꯃꯍꯥꯗꯦꯕꯒꯤ ꯁꯤꯕꯔꯥꯇ꯭ꯔꯤ. ꯑꯗꯨꯅ ꯃꯍꯥꯗꯦꯕꯒꯤ ꯁꯤꯕꯔꯥꯇ꯭ꯔꯤ ꯅꯨꯃꯤꯠꯁꯤꯗ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯀꯠꯆꯒꯗꯕ ꯄꯨꯖꯥꯒꯤ ꯕꯤꯙꯤ ꯑꯃꯗꯤ ꯃꯍꯥꯗꯦꯕꯒꯤ ꯁꯤꯕꯔꯥꯇ꯭ꯔꯤ ꯅꯨꯃꯤꯠꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕꯗꯤ ꯄꯨꯖꯥ ꯃꯌꯥꯝ ꯀꯠꯆꯕꯁꯨ ꯐꯩ. ꯏꯐ ꯐꯕꯗꯤ ꯇꯨꯝꯗꯕ, ꯖꯥꯒꯔꯟ ꯑꯣꯏꯕ, ꯑꯍꯤꯡꯗꯨꯃ ꯇꯨꯝꯗꯅ ꯃꯤꯁꯦꯟ ꯈꯥꯡꯕꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯍꯩ ꯆꯥꯎꯏ. ꯍꯥꯏꯔꯤꯕ ꯁꯤꯕꯔꯥꯇ꯭ꯔꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯐꯝꯁꯤꯗ ꯁꯟꯗꯣꯛꯅ ꯃꯥꯒꯤ ꯄꯨꯖꯥꯒꯤ ꯀꯠꯀꯗꯕ ꯅꯤꯌꯣꯝ, ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯑꯃꯗꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯁꯟꯗꯣꯛꯆꯔꯔꯣꯏ. ꯂꯤꯛꯂꯥ ꯁꯤꯕꯔꯥꯇ꯭ꯔꯤꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯕ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯅꯅꯕ ꯍꯣꯠꯅꯖꯔꯛꯀꯦ. ꯊꯥꯒꯠꯆꯔꯤ ꯋꯥꯍꯪ ꯑꯁꯤ ꯄꯨꯈꯠꯄꯤꯔꯛꯈꯤꯕꯒꯤꯗꯃꯛ. ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 18 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯕꯤꯅꯨ ꯀꯨꯃꯥꯔꯤ ꯑꯣꯏꯅꯥꯝ. ꯇꯥꯛꯄꯤꯌꯨ ꯕꯤꯅꯨ ꯀꯨꯃꯥꯔꯤ. ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ. ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝ ꯑꯣꯛꯆꯔꯤ. ꯑꯩꯅ ꯈꯪꯖꯅꯤꯡꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ. ꯊꯥꯒꯠꯆꯔꯤ ꯕꯤꯅꯨ ꯀꯨꯃꯥꯔꯤ. ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕ ꯋꯥꯐꯝꯕꯨ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏ, ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯍꯥꯏꯕꯒꯤꯗꯃꯛ ꯊꯥꯒꯠꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯨꯡꯉꯥꯏꯖꯕ ꯑꯃꯗꯤ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯅ ꯅꯨꯡꯇꯤꯒꯤ ꯇꯨꯝꯂꯝꯗꯥꯏꯗ ꯍꯦꯛ ꯍꯦꯛ ꯁꯇꯤ 12ꯒꯤ ꯃꯃꯤꯡ ꯁꯣꯜꯂꯤ. ꯍꯣꯏ, ꯏꯃꯥꯅ ꯁꯣꯟꯕꯤꯔꯤꯕ ꯁꯇꯤ 12ꯒꯤ ꯃꯤꯡ ꯍꯥꯏꯕꯗꯣ ꯐꯩ, ꯁꯣꯟꯖꯒꯗꯕꯅꯤ. ꯁꯇꯤ ꯑꯃꯗꯤ ꯒꯨꯟ ꯂꯩꯔꯕ ꯂꯥꯏꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯗꯝꯅꯐꯝ ꯑꯣꯏꯕꯁꯤꯡꯒꯤ ꯃꯃꯤꯡ ꯁꯣꯟꯖꯕ, ꯅꯤꯡꯁꯤꯡꯖꯕ ꯌꯥꯝ ꯐꯩ. ꯁꯤꯗ ꯅꯠꯇꯦ, ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯄꯨꯔꯣꯟ, ꯏꯃꯥꯔꯣꯡꯒꯤ ꯄꯨꯔꯣꯟ, ꯏꯄꯥꯔꯣꯡꯒꯤ ꯄꯨꯔꯣꯟꯁꯤꯡ ꯑꯩꯅ ꯃꯃꯤꯡ ꯈꯪꯖꯕ ꯃꯈꯩ ꯅꯤꯇꯤꯒꯤ ꯇꯨꯝꯂꯝꯗꯥꯏ ꯑꯃꯗꯤ ꯍꯧꯒꯠꯂꯝꯗꯥꯏꯗ ꯅꯤꯡꯁꯤꯡꯖꯕ, ꯁꯣꯟꯖꯕ, ꯃꯗꯨꯁꯨ ꯊꯣꯏꯗꯣꯛꯅ ꯐꯕ ꯉꯥꯛꯇꯅꯤ. ꯊꯥꯒꯠꯆꯔꯤ ꯕꯤꯅꯨ ꯀꯨꯃꯥꯔꯤ. ꯉꯁꯤꯒꯤ 18 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯑꯟꯖꯅꯥ ꯁꯤꯡ. ꯑꯟꯖꯅꯥ ꯁꯤꯡꯅ ꯄꯨꯈꯠꯄꯤꯔꯛꯏꯕꯁꯤꯅ ꯄꯥꯕꯨꯡ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯖꯔꯤ. ꯍꯔꯦ ꯀ꯭ꯔꯤꯁꯅ. ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯈꯪꯗꯕ ꯃꯌꯥꯝ ꯇꯥꯛꯄꯤꯕꯒꯤ ꯈꯨꯔꯨꯝꯖꯔꯤ. ꯑꯟꯖꯅꯥ ꯁꯤꯡ. ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯕꯨ ꯊꯣꯏꯗꯣꯛꯅ ꯅꯨꯡꯁꯤꯅ ꯊꯥꯒꯠꯄꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯁ꯭ꯔꯤ ꯚꯒꯋꯥꯟꯅ ꯑꯟꯖꯅꯥ ꯁꯤꯡꯒꯤ ꯃꯐꯝꯗ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯚꯒꯋꯥꯟꯒꯤ ꯆꯣꯔꯣꯟꯗ ꯊꯧꯅꯤꯖꯔꯤ. ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 15 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤꯅ ꯑꯔꯤꯕꯝ ꯕꯤꯅꯥꯔꯥꯅꯤ ꯗꯦꯕꯤ.
खुरुमजरी वजा अनिंबा अपांबा लोइना फंगजरगे ओजासु मतम सांगना ईश्वर की सेवा ngambiyu बिनारानी नुंगाइजई एखोई माइकैदगिसु खुरुमबिरकपा तराम तरामना ओक्सरी अनिंग अपाम पुनमक फंगजरगे हाइना ताकपिरिबा लेपना सरी भवाना थौजानबिबु ओइरसनु अदुगा अखोइबु मतम सांगना ईश्वर की सेवा ngambiyu हाइना फोंदोकपिरकपा मसिगिदमक हाइनिंगाइ लेतना बिनारानी की मफमदा थागतसबा अमदी बिनो कुमारी की माइकैदसु श्री भगवान की मंगोल आशीर्वाद मतम चुप्पगी ओइना लेप्तना पिनबिबु ओइसनु हाइना मंगोल आशीर्वाद से मतंग भगवान की सरोंदा थौनिजरी आइनरकपदा ngasiगी तरागा तरुक सुबा वहंगदा पुखटपीद इबसना थंबाल तोंबी लाइश्रम अय्या मतंग साबदा हौजे हौजे कुंभ मेला तौरिबा त्रिवेणी संगम की मरमदा सुगाइना ताकपियु खुरुमजरी थंबाल तोंबी लाइश्रम यामना फज्जब वहंग पुखटपीरई होय त्रिवेणी संगम हौजे हौजे पांथोकलिबसिगी कुंभ मेला सिगी मरमदा पुखटपीहन्निंगिबा वाफम सिगी मतांगदा समलपना थमजरबदा कुंभ मेला मसिगी नुंगी ओइबा मरु ओइबा पांदमदि करिनो ना हाइबदा मथक्ता कोइना महाभारत की सैहो लीबा होरकपदा याउखिबा सरुक अदो हाइबदी लाइगे हिंसाबगा समुद्र नैबा मतमदा अदुदगी लाइगे हिंसाबगा अनिदुगी अमृतदु भावाना येननबगी दमक भावाना अमृत कुंभ सफुअदु पाइरे मधुद लाई मयामदुन उंखटनरकबा इबुंगोन मदैदा अमृतदो पीदना बायदना होनरग लाकपदा अमृतसी सलकपदा मागी सफु मनुंग अदुदगी अमृत से इरिक मरी खक तागी इरिक मरी तागी बायबदी इरिक मरीना ताखिब मफम मफम दो मदुदा यामना अफब पुइना क्षेत्र पुइना तीर्थ ओइखिब मफम मरीदी प्रयागराज हरग सुखंगनरिबा त्रिवेणी संगम गंगा जमुना सरस्वती तीर्थ अहुंगी सेन इतिनफम ओइरिबा मफम अमना हरिद्वार अमना नासिक अमना उज्जैन हाइरिबा मफम मरीसिदा अमृतगी इरिक मरीसि ताखी अदुना हाइरिबा अमृत तागिबा मफम सिदा अदुगुंबा मी महाग अदुना तरपोन पिंडदान कत्सबा मफम दुदा सलगा इरुजबा हाइरिबसि तौजबा मतमदा मागी ममांगी मपोक्ता लेरंबा पापसु हंदकी मपोक्ता लेरंबा पापसिंग दसु लोइना कोपी अनौबा नुंगाई याइफब मपोक अमा फंगी हाइबगिदमक थाजनबा वाखल्लोन असिदा साउना हाइरिबा कुंभ मेला हाइबदी कुंभ सफु अदो मदुदगी इरिक तागिबा मफमदो मदुबु ओइनगी मफमनी हाइदना असुमना कुंभ मेला असि पांथोकनखी अदुगा मसिदा मुक्का थोइदोंना फरिबदी मफमसिंग असिदा मेला से पांथोकनरकबा मतमदा सही 12 की मनुंगदा अमुमुक थोकबा हाइबदी सही 12 यौद्रिउं खैदी मा सही खुदिंगी दी थोकती कुंभ मेला की नियम दुबदी अदुम लेजबा हाइबदी सही खुदिंगी सलिबा वाक्सिंग थागी मतम सिददी पांथोकनबा अदुबु ख्वाइदगी मपुंग ओइबदी कदाइदनो ना हाइबदा बृहस्पति को ग्रह दो सगुन सेन को गुरु से मसना
मागी रोटेशन सिदा राशि चक्र जोदाक साइंस द लाख मतमदा कुंभ राशि सिदा सही तरा निथोई की मनुंदा अमु थुंगे अदना बृहस्पति सगोनसेन को गुरु से थुंगब मतम से मसिददि हेन थोइदोंना अफुब मतम ओइब अदना मतम मसिबुना ख्वाइदगी हेना थोइबा पाकोक्सनबगी दमक पुनसिबु महि याननबगी दमक अदुगुम पूजागी मतम ओइ हेदना कुंभ मेला की वाफम से सुमोइदना समना थमजगे कुंभ मेला करिनो लाइंग चाब समुद्र मंथन समुद्र नैबा हक्तक्ता मधुबु लाइंग चाब खनरकपद पीदनबु होनबदि बुंगोन पूरग चटपदा अमृत कुंभ चफु मनुंग अदुदगी ताखिब मफम मरी से मसिदा स्नान तौजरबदि तरपोन पिंडदान कचरबदि ख्वाइदगी अफम मही फंगी हाइबगी दमंगनी कुंभ मेला हाइदना अखोइना पांथोक्नरिबसे थागतसरी ताइनरकपदा ngasiगी तरागा तरेत सुबदा लौखुत्सरिबसिना माइमोम नेन्सिका ओजा खुरुमजरी खुरुमबिरकपा तरामना ओक्सरी नेन्सिका लक्ष्मी इमा इमुंगद थंबसे जत्रा मखोंगद नत्रबदी यादबरा नेन्सिका मथक्तसो हौजिक्ता हाइजकिबदुनी इमुंगद थंब मतमदा ख्वाइदगी फब मफम कदाइदनो हाइना हंगबिरकपु वहंगी पाउकुम पीबदा इमुंगद ख्वाइदगी हेना फब मफम दी जत्रा मखोंगनी हाइबा जत्रा मखोंगद थमद्रबदी याद्रबरा हाइदना अमु हंगअगदी लोइब नाइदबु वहंग हाइबदु ओइरकदौरी नेन्सिकादा नचदेको नान ममांगदा हंगिबा लक्ष्मी की वापम से याम हंगबदुदा हाइजबनी वरुबिनो जत्रा हाइबसि कनानो न हाइबकांदा जत्रा उरेब से स्वयं परमेश्वर भगवान श्री विष्णुनी विष्णु से मसिबु लक्ष्मी इमाना पृथ्वी लेमाई थक्सिदा फम्मगा विष्णु मबुंगो सिमाना कूलग पम्मग लई अदुना लक्ष्मी न कूलग पम्मीब जत्रा से मसिबु थक्ता आनंतन सेक्बिन खानबगी मवोंग अदुबने जत्रा फी सेटपा हाइदना जत्रा की मकुक्ता कोइना फी में येलिबसे अदुना जत्रा से तई कना सुनते लक्ष्मी नारायण अनिदो मधुगी रूप अदुना आनंतना कोक्ता सेक्बिन खानबगुमना खनबगी मवोंगदा लैबा अदुना मरम ओइदना लक्ष्मी भांडारी इबेमन लैबा मफमदुदा लक्ष्मी की फोटो दु थमजबदु हेना फै हाइजबगी वानी अतोप मफम थमनिंग जगार थमबरा कछु काइदे लाइंथौ काददी थमदब फै अदुबुनिदा अदुना अतै थमनिंग मफमदा ngasai मथक थमगिबु वहंग पाउकुम अदुबुनी मथककी ngasai पिंकीना थमगिबा वहंग अदुदा हेतारई कोइना पुजादी यम कसबा कोइना यमदि नुंगसिजबा लक्ष्मी सी अदुबु अइना लमसद फजद्रबा मी मांगनब खल्लबा धर्म तुंगोइनरबा अहलमन गुरुजोन सिंहबु थवोइद्रबा अहलमन सिंहदा ngangoidबु वंगांग संगांग व्यवहार उल्लबा आई लक्ष्मी निंगी हेदना तोप लाई सिंहबु थवोइद्रबा अदुरगदि लक्ष्मी दु सौरकदोरिनी अदुना लक्ष्मी रोमददा हेना हक्सिन बिबगी महुत्ता आइगी लमचत फजनब होनब आइगी धर्म अवांग बथाक लेननब होनब अदुदगी इथौ मसक खंगबा अहलमन गुरुजोन सिंह सेवाद पुनिंग चंगबा हाइरिब स्वभाव मयाम दुबु सलाब कांदा लक्ष्मी की मूर्ति दी थम्मे याई थमद्रे याई निंगे याई निंगद्रे याई लक्ष्मी मसा मंगना हाइगरबने भावोता नीति मरी सिंह ओ मफमदुरे लक्ष्मी आई इतोमते इरनाई लाग लेगनी एदन अदना नुंगाई जई नेन्सिका जत्रा मखोंग नत्रबसु थम्बियु याई हाइबा वाफम सिमगा नेन्सिका की मफमदा थमजरी थाइनरकपदा ngasiगी
ꯇꯔꯥꯒ ꯅꯤꯄꯥꯟ ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯒꯨꯅꯤꯇꯥ ꯒꯨꯔꯨꯃꯌꯨꯝ ꯇꯥꯛꯄꯤꯌꯨ ꯒꯨꯅꯤꯇꯥ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯑꯋꯥ ꯑꯅꯥ ꯌꯥꯎꯗꯅ ꯚꯒꯋꯥꯟ ꯔꯥꯙꯥ ꯁ꯭ꯔꯤ ꯔꯥꯙꯥ ꯒꯣꯕꯤꯟꯗ ꯑꯅꯤꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯅꯆꯥꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯒꯨꯅꯤꯇꯥ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯚꯒꯋꯥꯟꯒꯤ ꯆꯣꯔꯣꯟꯗ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯅꯤꯕꯤꯕꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯒꯨꯅꯤꯇꯥꯒꯤ ꯃꯐꯝꯗ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯑꯁꯤ ꯄꯤꯖꯔꯤ ꯀꯔꯝꯕ ꯑꯁꯤꯔꯕꯥꯗꯅꯣ ꯍꯥꯏꯕꯗ ꯚꯒꯋꯥꯟꯅ ꯂꯦꯞꯅ ꯊꯧꯖꯥꯟ ꯄꯤꯕ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯚꯒꯋꯥꯟꯒꯤ ꯆꯣꯔꯣꯟꯗ ꯒꯨꯅꯤꯇꯥꯒꯤꯗꯃꯛ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯒꯨꯅꯤꯇꯥ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ ꯇꯔꯥꯒ ꯃꯥꯄꯟ ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯍꯥꯎꯊꯕꯤ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯍꯥꯎꯊꯕꯤ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯖꯒꯦ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯁꯦꯡꯅ ꯇꯥꯛꯄꯤꯔꯛꯎꯀꯣ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯑꯣꯏꯔꯒꯗꯤ ꯍꯥꯏꯅꯅꯕ ꯍꯣꯠꯅꯖꯒꯦ ꯇꯥꯛꯄꯤꯌꯨ ꯃꯗꯨꯗꯤ ꯃꯤꯅ ꯍꯤꯀꯥꯞ ꯇꯦꯟꯀꯥꯞ ꯐꯠꯇꯕ ꯊꯥꯔꯛꯄꯗ ꯌꯥꯝ ꯇꯣꯏꯅ ꯆꯪꯒꯟꯕ ꯌꯨꯝꯁꯤ ꯌꯨꯝꯁꯥꯔꯣꯟ ꯁꯣꯏꯕꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯗꯨꯒꯤ ꯗꯁꯥꯅ ꯑꯣꯏꯒꯗ꯭ꯔꯥ ꯇꯥꯛꯄꯤꯌꯨ ꯍꯥꯎꯊꯕꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯪ ꯑꯃ ꯄꯨꯈꯠꯄꯤꯔꯛꯏ ꯆꯨꯝꯃꯤ ꯋꯥꯐꯝꯁꯤ ꯃꯔꯤ ꯏꯔꯩ ꯂꯩꯅꯕ ꯍꯥꯏꯕ ꯇꯥꯏ ꯌꯨꯝꯁꯥꯔꯣꯟ ꯀꯥꯏꯔꯒꯁꯨ ꯊꯣꯛꯏ ꯑꯗꯨꯒ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯒꯔꯒꯤ ꯗꯁꯥ ꯄꯥꯡꯗ꯭ꯔꯒꯁꯨ ꯊꯣꯛꯏ ꯑꯅꯤꯃꯛꯁꯤ ꯑꯗꯨꯝ ꯃꯔꯤ ꯂꯩꯅꯅ ꯆꯟꯃꯤꯟꯅꯕ ꯍꯤꯔꯝ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯐꯕ ꯃꯤꯒꯤ ꯃꯐꯝꯗꯗꯤ ꯌꯨꯝꯁꯥꯔꯣꯟ ꯂꯥꯟꯈ꯭ꯔꯕꯁꯨ ꯒꯔꯒꯤ ꯗꯁꯥ ꯐꯠꯇꯕ ꯄꯤꯔꯛꯑꯕꯁꯨ ꯃꯔꯥꯏꯕꯛ ꯐꯕ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯑꯩꯒꯤ ꯀꯥꯔꯝꯃꯤꯕ ꯌꯨꯝꯁꯥꯔꯣꯟ ꯀꯥꯏꯕ ꯌꯨꯝ ꯑꯗꯣ ꯃꯗꯨꯗ ꯂꯩꯅꯤꯡꯉꯛꯇꯗꯅ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯌꯨꯝꯁꯥꯔꯣꯟ ꯆꯨꯝꯅ ꯁꯦꯝꯒꯗꯕ ꯌꯨꯝꯐꯝ ꯑꯃ ꯂꯩꯔꯒ ꯌꯨꯝ ꯑꯃ ꯁꯥꯅꯅꯕ ꯃꯥꯒꯤ ꯖꯁꯥ ꯎꯄꯥꯏ ꯑꯃ ꯂꯥꯛꯑꯒ ꯍꯦꯛꯇ ꯐꯨꯒꯠꯄꯤꯔꯛꯀꯅꯦꯕ ꯑꯐꯕ ꯃꯐꯝ ꯐꯪꯈꯤꯅꯕ ꯑꯗꯨꯒ ꯃꯥꯒꯤ ꯒꯔꯒꯤ ꯗꯁꯥ ꯃꯔꯥꯏꯕꯛꯅ ꯐꯕ ꯃꯉꯣꯟꯗꯗꯤ ꯒꯔꯒꯤ ꯗꯁꯥ ꯐꯠꯇꯕ ꯂꯥꯛꯄ ꯃꯇꯝꯗꯣ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯕ ꯒꯔꯗꯣ ꯃꯗꯨꯅ ꯆꯤꯡꯉꯒ ꯄꯨꯈꯤꯗꯅ ꯐꯠꯇꯕ ꯗꯁꯥꯗꯣ ꯃꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯛꯀꯗꯕ ꯔꯦꯗꯣ ꯑꯐꯕ ꯂꯥꯏꯕꯛ ꯐꯕ ꯒꯔꯗꯨꯅ ꯃꯥꯒꯤꯗꯃꯛ ꯍꯦꯛꯇ ꯉꯥꯛꯊꯣꯛꯄꯤꯈꯤꯗꯅ ꯑꯐꯕ ꯍꯦꯛꯇ ꯑꯣꯏꯈꯤ ꯂꯥꯏꯕꯛ ꯐꯠꯇꯕ ꯃꯥꯒꯤ ꯚꯥꯏꯒ꯭ꯌ ꯃꯔꯥꯏꯕꯛ ꯅꯦꯝꯕ ꯑꯃꯔꯣꯝꯗꯅ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯐꯕ ꯂꯝꯖꯤꯡꯒꯗꯧꯕ ꯒꯔꯗꯨꯅ ꯃꯥꯒꯤ ꯄꯥꯞ ꯒꯔ ꯌꯦꯛꯅꯕ ꯒꯔ ꯍꯦꯛ ꯇꯥꯁꯤꯜꯂꯝꯕ ꯃꯥꯒꯤ ꯁꯤꯟꯐꯝꯗ ꯆꯨꯝꯅ ꯄꯤꯒꯗꯕ ꯒꯔꯗꯣ ꯃꯗꯨꯅ ꯑꯩꯒꯤ ꯌꯦꯛꯅꯕ ꯍꯦꯛ ꯑꯣꯏꯊꯣꯛꯈꯤꯕ ꯑꯁꯤꯒꯨꯝꯕ ꯍꯣꯔꯠꯅꯕ ꯂꯥꯏꯕꯛꯇ ꯄꯣꯛꯂꯛꯄ ꯃꯥꯒꯤꯗꯤ ꯒꯔ ꯗꯁꯥꯁꯤꯅ ꯐꯒꯗꯧꯕ ꯃꯇꯝꯗꯅ ꯈꯖꯤꯛ ꯈꯛꯇ ꯐꯕ ꯑꯗꯨꯒ ꯒꯔ ꯗꯁꯥꯁꯤꯅ ꯐꯔꯔꯣꯏꯗꯧꯕ ꯆꯍꯤ ꯃꯇꯥꯡꯗꯨꯗꯅ ꯍꯦꯟꯅ ꯐꯠꯇꯕꯗꯨ ꯑꯣꯏꯔꯒ ꯀꯥꯔ ꯅꯥꯟꯊ ꯂꯐꯨ ꯀꯥꯕꯒꯤ ꯚꯥꯞꯇ ꯑꯃꯨꯛ ꯈꯤꯇꯪ ꯐꯒꯗ꯭ꯔꯥ ꯈꯟꯕ ꯀꯨꯝꯕꯅ ꯍꯦꯟꯕ ꯑꯃꯨꯛ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯟꯕ ꯀꯨꯝꯕꯅ ꯍꯦꯟꯕ ꯑꯗꯨꯅ ꯅꯣꯡꯃꯩ ꯉꯥꯏꯔꯤꯉꯩꯗ ꯆꯥꯎꯈꯠꯄ ꯉꯝꯗꯅ ꯂꯣꯏꯅꯈꯤꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯍꯦꯛ ꯃꯇꯥꯏ ꯑꯗꯨꯒꯨꯝꯅ ꯉꯁꯥꯏꯒꯤ ꯌꯨꯝꯁꯥꯔꯣꯟ ꯂꯥꯟꯕ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨ ꯃꯉꯥꯏ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯐꯠꯂꯛꯇ꯭ꯔꯕ ꯄꯨꯟꯁꯤ ꯐꯠꯂꯛꯇ꯭ꯔꯕ ꯂꯥꯏꯕꯛꯁꯤꯗꯤ ꯎꯄꯥꯏ ꯑꯣꯏꯅꯅꯕ ꯑꯩꯈꯣꯏꯅ ꯒꯔꯒꯤ ꯐꯠꯇꯕ ꯗꯁꯥꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩ ꯈꯨꯗꯤ ꯑꯃ ꯊꯤꯕꯗ ꯀꯣꯛ ꯀꯥꯏꯕ ꯌꯥꯕ ꯃꯤꯠ ꯇꯥꯡꯕ ꯌꯥꯕ ꯄꯣꯠꯇꯨ ꯈꯣꯡꯕꯤ ꯈꯤꯇꯪ ꯀꯥꯏꯍꯧꯔꯒ ꯏꯁꯥꯗꯤ ꯁꯩꯅꯥꯏꯕ ꯑꯣꯏꯍꯧꯗꯕ ꯑꯀꯟꯕ ꯂꯩꯅꯥ ꯑꯣꯏꯍꯧꯗꯅ ꯈꯖꯤꯛꯇꯪ ꯁꯣꯛꯑꯒ ꯀꯣꯛꯈꯤꯅꯅꯕ ꯑꯗꯨꯒꯨꯝꯕ
ꯄ꯭ꯔꯥꯏꯁꯤꯠ ꯑꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯅꯔꯤꯕꯁꯤ ꯌꯨꯝꯁꯥꯔꯣꯟ ꯂꯥꯜꯂꯝꯕ ꯑꯣꯏꯔꯕꯁꯨ ꯆꯨꯝꯊꯣꯛꯆꯔꯒꯗꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯤꯌꯥꯝ ꯃꯔꯛ ꯇꯤꯟꯕ ꯉꯝꯕ ꯀꯔꯤꯒꯤ ꯗꯁꯥ ꯄꯥꯡꯗꯕ ꯃꯇꯝꯗ ꯑꯋꯥꯕ ꯇꯥꯒꯗꯕꯁꯤꯡ ꯑꯗꯣ ꯃꯗꯨ ꯈꯖꯤꯛꯇꯪ ꯐꯪꯉꯒ ꯑꯌꯥꯝꯕꯗ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯗꯕ ꯍꯥꯏꯕꯗꯨꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯎꯊꯕꯤꯅ ꯄꯨꯈꯠꯄꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯪ ꯑꯁꯤꯒꯨꯝꯕ ꯄꯨꯈꯠꯄꯤꯔꯛꯄꯒꯤꯗꯃꯛ ꯍꯥꯎꯊꯕꯤꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 20ꯁꯨꯕꯗ ꯄꯨꯈꯠꯄꯤꯔꯛꯏꯕꯁꯤꯅ ꯕꯤꯔꯂꯥꯖ ꯖꯦꯠ ꯇꯥꯛꯄꯤꯌꯨ ꯕꯤꯔꯂꯥꯖ ꯑꯍꯥꯟꯕꯗ ꯑꯣꯖꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯕꯤꯔꯂꯥꯖꯕꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯈꯪꯗꯕꯁꯤꯡꯕꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯟꯕꯤꯕꯒꯤꯗꯃꯛ ꯋꯥꯍꯪ ꯑꯃꯠꯇꯒ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯀꯔꯝꯕ ꯋꯥꯍꯪ ꯅꯤꯇꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯔꯤꯕ ꯑꯐꯕ ꯄꯨꯡ ꯐꯠꯇꯕ ꯄꯨꯡꯒꯤ ꯆꯥꯔꯠ ꯑꯗꯨ ꯊꯥꯒꯠꯄꯤꯕ ꯌꯥꯒꯗ꯭ꯔꯥ ꯑꯣꯖꯥ ꯕꯤꯔꯂꯥꯖꯦ ꯀꯔꯤꯒꯤ ꯌꯥꯗꯗꯒꯦ ꯌꯥꯏ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯕꯥꯔ ꯕꯦꯂꯥ ꯀꯥꯜ ꯕꯦꯂꯥ ꯀꯨꯂꯤꯀ ꯔꯥꯇ꯭ꯔꯤ ꯀꯥꯜ ꯔꯥꯇ꯭ꯔꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯗꯒꯤ ꯁꯨꯚꯒꯟꯇꯥ ꯑꯃ꯭ꯔꯤꯇ ꯖꯣꯛ ꯃꯍꯦꯟꯗ꯭ꯔ ꯖꯣꯛ ꯍꯥꯏꯗꯅ ꯅꯤꯇꯤ ꯈꯨꯗꯤꯡꯒꯤ ꯄꯤꯔꯤꯕ ꯆꯥꯔꯠ ꯑꯁꯤ ꯊꯥꯒꯠꯄ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯊꯥꯒꯠꯄ ꯌꯥꯏ ꯃꯗꯨ ꯁꯥꯙꯥꯔꯟ ꯑꯣꯏꯅ ꯈꯪꯕꯗ ꯄꯥꯝꯅꯒꯗ꯭ꯔꯥ ꯄꯥꯝꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯌꯥ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯁꯤꯜꯂꯨꯗꯕꯒꯤ ꯋꯥꯅꯤ ꯕꯤꯔꯂꯥ ꯖꯦꯠꯀꯨꯝꯕꯅ ꯋꯥꯐꯝꯁꯤꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯒꯗꯧꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯆꯥꯔꯠ ꯊꯥꯒꯠꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗු ꯁꯣꯏꯗꯅ ꯌꯦꯡꯖꯒꯦ ꯑꯗꯨꯒ ꯊꯥꯒꯠꯆꯅꯅꯕ ꯍꯣꯠꯅꯖꯒꯦ ꯊꯥꯒꯠꯆꯔꯤ ꯕꯤꯔꯂꯥꯖ ꯑꯁꯤꯒꯨꯝꯕ ꯋꯥꯍꯪ ꯑꯃꯇꯪ ꯄꯨꯈꯠꯄꯤꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯊꯋꯥꯏ ꯍꯥꯞꯄꯤꯔꯛꯈꯤꯕꯒꯤꯗꯃꯛ ꯕꯤꯔꯂꯥꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤꯗꯤ ꯕꯤꯔꯂꯥꯖꯅ ꯄꯨꯈꯠꯂꯛꯏꯕ 20ꯁꯨꯕ ꯋꯥꯍꯪ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯑꯇꯣꯞꯄ ꯋꯥꯍꯪ ꯂꯩꯇ꯭ꯔꯕꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯍꯪ ꯄꯨꯈꯠꯄꯤꯔꯛꯈꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯌꯥꯏꯍꯟꯕ ꯕ꯭ꯔꯍ꯭ꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯊꯥꯒꯠꯆꯔꯤ